पांबैना लुचिंबा UNLF ना 13 अगस्त पांथोखिबा रॉक कंसर्ट सिनबा लांगबा म्यूजिक बैंड अमदी मरी लेनबा खुदिमक चराक पिखरे हाइना लुफ असिगी मीडिया कोऑर्डिनेटर चराइरोंगबा थौचोमना चेरोल अमना थादोरकली इंकुमजा लिसिंग अमगा चनिपान मरफुद्रा माथोइदा अगस्त 16 मणिपुर की मपारी कोइरेंग जुब्राज टिकेंद्रजीत जनरल थंगाल पुखरमबम कजाव निरंजन सुबेदार अमसुंग चिराई थंगाल मंगाबु फैदगा पुंगदा नुमिदांग वाइरांग पुंग मरी मखाइरोम ताबा मतमदा ब्रिटिश ना मखोई की मथकदा लाल हवी हाइबगी मरालदा सिदिबा फाउबा ngakta thawri yanduna hatki numit asibo UNLF na lising amaga chamapan humfumapan dagi hauduna Manipur gi puwarida yamna maru oiba numit ama oina ningsingduna Patriots Day haina haudoktuna ngasi fauba mitki piga iroinana ngamjaba haikat lekat tamduna thauram ama oina pangthoktuna lakli asigumba numit asida August 16 Patriots Day numita All Manipur Football Association Amfana Kumalampa ke football turf ground da lebak ningba isai gi oiba music concert ama pangthoki concert adu da numit asigi da karigumba hiram ama tada leinadaba maru mawongda normal music concert ama oina pangthoki yamna phajadaba ikainingai oiba mawongda chathakiba fibam aduna senglaba numit asibu pumang mangthoki masigi damakta thauram asibu silangkiba Amfagi Thaupu Singh, Music Bands, Innocent Eyes Bands, Leipung Bands, Pivot Band, God and Dogs Band, Amasung, co-sponsor Oiriba Mami TV gi mathakta UNLF na athing bakara thamle, Music Band da Innocent Eyes Band, Amasung, Leipung Band na tha taru ke athing ba, haibadi August 16 English ani kunmari dagina, 16 February English ani kungamanga, Pivot Band Amasung, God and Dog Band ani asna, kahena aranba tau khibagi dama makhoigi mathakda chahi amagi oina athingba thamle isai sakpagi athingba thamlingai manungda band asige isai chin tauba practice tauba rehearsal taubudadi athingba asi leiroi co-sponsor oiriba Mami TV gi news program natana entertainment program pumba tha taruki oina athingba thamle concert asina sin langliba amadi Kumalampak ta leiba Amphagi football turf ground da pangthokpagi ayaba pikhiba Amphagi football turf ground da asiguma thauram pangthokpagi ayaba pikhiba Amphagi matangda hauji thaupuriba official sing hakthengna chenariba sing resign tawduna anoba official sing elect tawgadabani hariba athingba asi thugaiduna chalabadi henna kansin da charak pigani haina chero asina makha tari amadi UNLF na makoi na langjakhiba maral gi matung ina charak piraba miyoi amadi music band sing asi atopa loop sing na amuk hana kaukhatpa amadi JP bana chingba amata tawbiganu party na kupna yengsilaba tungda makoi gi charak asi lepak miyam gi damak yengduna pibani haiba wafam su chero asina palli ai bumara singa tudi innocent boy amadi tung hariba bensida 6 months makoi ki mathakta moi rock concert to ba atagna shagi performance to basu ating mathame adugu matungda pebet amadi golden dog band da sahi amagi ating da pai thamle Mami TV gi proprietor apungai na opposite namam hai bun pa sesu chela bana mar mar kanda Mami TV gi entertainment programs except news I was asking not to be a signal that 6 months ating thamle aduga Amphagi ground the tawliba Amphagi music Amphada thopuriba music hauthenana chenabasing operation adu resign tawkanda hangui posting adu elect tawkanda nang khangadamni habsima haiba sedaksing asi thamle